Manipur da thokliba irang asi Congress na sakti pining baga foreign force sing lehelubadagi natraga democracy bu nathai miyam bu machet tanaba yatkiba poramna tokhalibra haibasi leibak miyam da khanghanba mathau tai haina JP Nadda na phongdokre ngarang BJP National President Jagat Prakash Nadda na Congress luchingba Malik Arjun Kharge da थाखिबा चेरोलदा UPL लेंगाक लेरिंगै 90s की मतमदा अपिकपा स्टेट सिंग द थोकपा इशू सिंग उसिनदबा अमदी तवैखिदबा दुना ngasi Manipur da tekchak sing asi tabani aduba haukiba chahi tara asi da Narendra Modi na Wingnongpok lamdambu anauba mayol chonghanduna hiram kayada chawkhalakkliba si India na ningkha tamlaba matungda ahanbani Manipur ge irang asi horakpadage ngasi fawba miyoibagi punsi kannaba amadi state asida law and order gi fibam fagatnaba central amadi state Leingak-Na hotnaduna lakli irang asi loishina bu hotnabada nattana thokhiba thodok wathok sing NIA da marik chumba wayel fanghannaba thigathalle Cherak asida Congress na mamang thakta tawkiba sing kauduna Leingak-Na maral siri Congress party na Leingak paring pairingai matamda P. Chidambaram na Union Home Minister oidingaida foreign militant singa treaty sing khodik pinaki Myanmar dagi loan na changlakkhiba militant leader bu fabagi mahutta leibak asida changhanduna thamkhiba yokhatkhiba singi mahaina ngasi Manipur da Awaba Nanglibani haina JP Nadda gi cherola duda maral siri